College Tagi Keithelmanbi Phaobagi Lambi Paring Asida Leiriba Meeyam Asi Encroacher Natte haina National Highway 37 Land Affected Owner gi Secretary Irengbam Gandhajit na phongdorakli. Major Khuda Leiba Manipur Press Club ta pangthokpa pawgi mifam amada wafam asi phongdokladuna mahana makha tana hai kumjali singani kunmathoi gi November thada Imphal West District ki DC na National Highway 37 Oriental College Tagi Keithelmanbi Phaobagi Lambi Paring Asida Leiriba Meeyam Asi Encroacher ni haiduna eviction notice thoraki mari lainaba department na lambi paring asida leiriba Meeyam Asi Encroacher ni haibagi chapchaba khudam changdam nongmanini gi manungda pigadabane karigumba khudam changdam piba ngamdrabadi laingaki eviction order da yauriba Encroacher haiba wahi asi lauthokadabani loinana miyam gi pifam tokpa compensation pithokpiu haina mahana makha taki compensation pihaudiba singadugi compensation PBU hajabasida makoina sipai mayam pusalakuna even Manipur ki state force kata natana atopa sipai CRPF dege Central Army mayam pusalakuna sipai chani chahungi mayada pusaladuna by force ta lamloksan na batorga survey toba nan tarik 1 August ki hawri tarik 1 dadi 1 August da koi miyam thorokuna thingi adu numit di mokoi onba ngamkhide adu bo ekoi patadar singde numit khudingi mokoi mayam da chena ga onba i thabuk tobo nate ekoi yadi haibodo tingbodo akoi parjagi saiti ki tingjagre aduga makoi di huralo nada sipai pora ga jaga da chalaga ayu lungthin khaktana makoi potu lochana na ba survey tawi makoi be koi tan tan aduna akoi jaga khuding da tingbagi hakti akoi madugi keno leijide